Kapchau Thamoi ado pena kapchau Kapliba thamoi ase nang khaktar kaplise Mipum khuding kaplibani thamoi nungda Kapu nangso nangi thamoi do pena Lakling asidi nupa mahak na ngairiba misak ado mitmang da leplerani Puren manade oiramiba phiba masida angakpa haibado oiroidra oigani Puren ma sungakani loyumba magi phiba masida Langlena Yambo Yumda hana changlo soyadro Aidi nang hana uninglaga adugi laini Is lohongdaw su koidraba sida Ando handakti amukaram kanda chatoino Chalar Handakti ne jalasu nang yawar chalani Yambo Aise yambung na yamna harau hale Punsigi oina harau halu ko yambung aise Haksang pundrasu thawai di amatani nang aise Aisu nangi nang soigini Yambo Adude ayong jalage Horing ko namo wari tawrasi Hoy yambo Bye Sat krema famanduday nupa mahakto Langlen mana layriba hospital aduda lakto na Mahaki nuksizaba adubo usaki mafamaduda Puren maso magi mayum aduda yawri Tampana Ibungo Gari aduday kumtharakba puren ado mamada sa diyengli Kedorima Chango nangi kada Nangi marup samanda laybani Maadis da kadoriba Ay nang dalawa lao diyade Chango Wari saruso Tampha adudi Wahay asida loikre Makata akidre Tumin lepto na laikre Puren adudi Mama tampha magi fiva mado ukidre Magi kada changkre Kaino huran banang na sida lera misina Aina lawula odi thabuli haidane Aduga nang nasida ay ngairamini Samanda atapa khonjalda Hospital chase Kaino kaidaroge Kana kaidawu yaroge Lao chase Napado Samanda namdana putuna lai hospital da Lainana Puspa Chalasiba Ay tamo uyam na uning heba Nang tahagano kaidawge Adum udaw layrabasida Kaisu yam na laplubas na timi nang ba Chalase Ay tamo yam uninge Ay hauzik em changdi Ay hauzik tamo ko na babame Ado jakside khara chakho Nang nasado yam suksile Puspa Please Masi hairaga Mamitagi mapitare Puspa Laina magi matawado yeng bangamde Mamit adu tabna uisili Pare lao salase Ado nangbo Tamo mabu yeng bangamgadra Wahay asigi paukomdi Pi bangamlamde Napi ado tumina laikre Lurak na biminyeng ado na Tafung kangda Puspa ma di yeng lay Puspa ma sunungay banate Ado bumana di kari tauruni Tamoy nung dalay ba nungsiba Nungsiba kudingi Wahay gi nungsiba oikibra Mitlo magi so ihaw pam oikibra Adubo oirare ngaside Palefam kangdraba mitlo magi ihaw pam oirare Loyong bana Ronald Kaidore kay haninge Pura laabo Ronald sor amatap na honduna Yorok dore Yorani Aduga adum jangla anida Noiso Ahigidamak Awaba haibado oirene ko Kayo nang haidubo Ay ko'y kaidaway waduno Sini asengwa marup haibado Marup amana waraba matamda Magi marup sing na hotnababu awaba laybro Ayse Dakoiga Yamda ko inalay minaningi Adubo Loyumba Ayse Kari mapukok pake Asuk yamda tina tambirami si kaigino Nang kasyutaw rin haraga Nang nagaigino Asuk yamda pukning sonzala ise Ha? Kaigino ba? Ronald Ay handag di isase Yamda sonzala Kasyutaw rin ise Nang nasum Wakal piksing kibaini Wakal do Karasaw tuo nang bo Imalay Nang imagalay mo Ay mapawda to okay Samanda hoiga punna janglagi
Wahai asikhak hairamduna Ronald adu mapanda tholei. Mapanda hek tholakpaga ngasai makai khangjinduna thamlamba pirang ado hojikta sinthari. Tanja adu da Purian amadi Samanda makhoi ani so hospital da yori. Ronald tafom khangda mapanda leiringai. Samanda tapa khonjalda kidore nangna saleremise loyumbadudi kanaga lehowe imaga lehobane amuk Purian do silaktuna Purian yarokta ngaibo Purian do ingaw ngawna kaino noina ngase engon tawisibo kaidabu yaroge haibasu khumde nate kaidoroge haibani da Samandana changlase changlaga khangdawni law chawase asumna makhoi ahumado loyumba mana leiriba room adu da lai mama masa wari sanaramba adu nupa makhoi ahum changlakpa adu da lepkhre Purian adudi loyumba magi leiramiba phiba masi ubada masada kainom tawkhre Purian ngakna kaino loyumba kainong dormisibo se hayo nang kaidoroge hayo se nang kaidoroge ba Samanda hayo loyumba kaidoroge hayo se Ronald kaino nin tumi leise aina is amta tadrabo Mama lembi andudi mafam adu leiba ngamdraduna thokre mapanda Purian sor amatapna honduna loyumba hayo nang kaidoroge habane Ronald na tapna Purian loyumba se loyumba se masi hairaga Ronald ado kapningba adu khangjali makhoi mayamgi matawasi uraga Purian ado phuk haugatuna room adudagi thokre Purian mana sakhiba ado kanasu inarudre mafam aduda tumi leptuna leina hore tanja asidani tamo khonjel lasi takidaba kuire khonjel asigi mapu ado ningsing libra thamoi da hakramba thamoi adugi khonjel ni ningsingpham thoina ningsingli khonjel asigi mapu ado ningsingli khonjel adugi maike yenglei mipum khuding ure hojik khonjel adugi mapu ado ure ukhidaba sukuire khonjel asigi mapu ado ahong banaiba taibanga sida adumak iroina duna leiramle khonjel asigi mapu asi leina masu hongle phibam da kaida punghong hongle nupi ado room aduda tamna sangsilei nupi adugi matawodo ubada nupa adudi mama edu leithokre uhauri ba nupa magi mai thong adudi phibam sokna uhaure mitlo masu lamhenkre sintharakle mitlu dagi pirang masu khambe yadre mitlu pirang masu somdana Purian ado doctor adugi cabin da changle doctor amta changlake oh yani chango doctor ise loyumbagi family member amane hausi magi oyiba phibam asibo nahan khai kaida leiruge haisibo asukuina leiba phibam asi khangbidrise ai outside chalure pawa se idi khangde aduga ai ngasi hojikta yum tholakpane aduga oiramibu phibam asida ngasi hairaga Purian ado haifam tofam khangda leiri doctor adusu yengma nungaitre Purian magi matawasi loyumba magi anabase brain tumor ni kare doctor adu nungaitana loyumba gi si khara thengkhre dunani doctor hojiti kanma ngamlaroidra lambi amata oirisu puthokpiuba hojiti matam leitre last stage ni loyumba magi oina aningba thunganbiro Purian magi masa ado tarang chale adubu tapna aduma khairi doctor aigi marup loyumba si kanba sugum ngamlaroidro sorry nakhoi mafam amada hekta purasu kanba dingam laroi anaba sina ngalingei oirabadi ikhoina su kanma ngami hojikti Manipur sisu yam chakholabani adubu loyumba magi si khara thengkhre sorry doctor asumna Purian ado doctor adugi cabin adudai tholaktuna loyumba mana leiriba room aduda lakli nang nabu yamna phati tamo nang nabu yam phati kaidoroge nangbo
Kaigino nangna sa ko'y naifamdagi Lord Crido ay hamda waye tamo. Oy naroy da ba Marise? Kayam ko'y nalahin kisay mo no? Ay lay ba Marise lo siyang kapami? Tamo? Ay di ko'y nasang na hinglaroy daw ba misang ni? Ay nalay ba na medkara asidi? Ay awawa kang da diin na hingjaragi ba? Ay may chak si kang magamlagtri. Ay buwahan bira no ba? Nay natungag na. Kay no tamo na hari miyam do. Ha tamo. Kay no hari miyam do. Nang kasi tao ba yaro ye? Nungsiba ko din. Tunglay hay bra. Kay na kiba kaya amani. Marag ado da. Nangay su. Amani hay na kalaw. Tamo. Ay ado ngamloy. Ay ngamloy. Nungsiba ay ba nungsiba sibu? Asam na taong na bro. Si. Hayo. Nungsiba ay ba si asam na taong na bro. Masinay ki aroy ba hayo ay rake. Nangay ba waraw ka no? Nang. Ay ki hekpok minabay chan eh. Ay nafamda. Aran ba wakan kalki ba kaya daw. Ay nga si day. Maduhandok lagi. Nangay bungapiyo. Danjang asida purian ado room maduda tamna changlagtuna tafum khangda leplare. Purian adu obada tamna loyomba aduna arke. Aho kaidore kai hainige. Hayo ai gi famda. Hayo. Ai nang na haiba loina tawrake. Adu bo haike. Nang budi na pu yamna phatiko. Nang phatmande. Loyomba na fe tawna. Mane, ay di yamna fattabane. Aduga, puksilsu yamna pikpane. Ay si yamna fatreko. Adubu, fatraba ay na nafamdagi. Kay nautani jage. Hayo, ay nangi apamba do pina ba siyam-sari. Hayo, nangi famdagi kari pamge. Loyong ba nakpetaw na? Nagsoy na yabiyo ko. Yagani. Hayro. Nang ifamdagi kari pamino. Ay pirake. Ay maray pagtira ba? Ay kilay. Laynase. Nang naluksan biyo. Nang aura ba? Nang aura ba tamo? Nang aure. Kaya nang nahahiba dubo. Kaya nang nahahiba ang dubo. Loyong ba? At ay hayo. Ay haraw na yagan eh. Ano ba ado gumawa ado di hay gano? Ay kang buhay. Ay tabang amte. Loyong ba nakpetaw na? Ay aray ba matamlag lafaw? Nakoy anina. Ay aning ba sa tungan mangamloy? Sinatra. Kaide. Waraw te. Ado ba nakoy ani? Simadi kang jilaw. Yari to awarani. Pothana ba toro? Hauzik di koy miyam na yashidi. Ado na nang kayo tawaray. Arke. Please. Ay aning ba sidi? Among tatungan biyo ba? Ay ata ihen ba ba't tahay reke? Masimadi. Among tapibiyo ba? Ngamloy. Mandugi wa iya do iya ba ngamloy. Mandugi mawat. Ay na chat kro ayo. Pasigi. Tamo nang gimang dalip tapos way yung gani. Ano mo naman igi pamdahay gano. Hari ito di. Nakoy ni na yatra manina. Hayang ay sikra pa matungda so. Nakoy ni. Ayigin mong pamda. Lahi man na abot to yaso. Kalagbayaroy. Nakoy ni. Ayigit tawram kaya na. Nakoy ni yawo yaroy. Tamo. Kayo na tamo na ay dumo. Ay kaya ayo ay bano. Ay kari po ko biyo ay bano.
Loyomba, wahe do kan male. Nangi wahe su kan male. Ai ke do haino. Ai to phone khangaktre. RK, please. Ai university thungan biro ba. Yambo. Langlin adu so rumadugi manungda changlakle. Yambo. Tamo loyomba gi apamba se. Thungan kro. Se. Hoi hai kro. Langlin. Leinana. Kaino noi mayam na igi mangduhan biriba se. Tamo. Nang kai gi adum na leino. Ha. Kari gi asum na leino. Ogolo se. Ai mapudo na chalo. Ogolo tamo. Ai mapudo na chalo. Ronalna. Isan leina. Nakhoi ni. Thungna waina tambiram dramale. Nakhoi ni di. I mari gi chaina haibado. Ngasi nakhoi ni gi mangda thoklare. Mane. Nakhoi ni gi se. I mari gi chaina ni chaina. Chaina adu gi chaina khone. Tari ma mayam se. Ekhoi suna khoi gi ting pang bangam tre. Ai ma po se phari bai doro. Natraga kari ma pong no. Ai ma po se. Ai. Langlen, kapning ba khonjal da. Yambong. Ai gi yambong di. Ai na haibata yabane. Aduna ngasi. Ai gi wasi su. Yambong na yagani haina khalle. Yambong. Ai su yambong bu thamoi sengna nungsi. Ai mangni khana nangi laina asibu nungsi na luna tawbiyu ko yambong. Wahai ase hairam. Langlen adudi ramadu dagi chenthokre. Puren adusu langlen adu batanage haina chakke hek tawbaga. Puren. Khonjel laduda thange haina tawramba khongthang adu chaplepi. Leina se buduna chakro. Puren atapa khonjel da. Loyomba. Aina thang dawriba se. Karamba khongthang no ai khangba ngamlakre. Anga macha. Nang yambung ka chanminakro. Ngamloy. Ai manu ngamloy e. Ai tama uthadok tu na chatpa ngamloy e. RK. Nang ai gi aning ba se thunghan biro. Madunai. Ai gi apian ba haibada oirake. Please Puren. Tamo. Nangi thamoy do. Maduna apian ba oiradro. Ayo. Ai na figi oi khibada nang peladro. Pelane. Maduna ina kariba. Maduna ina ohingliba. Loyomba. Nangi na tawse ai yang pangamtre. Ai kari hayo haibano. Ai haifom khangtre. Ai to phom khangtre. RK. Ai ngasi di am nukai. Haifom khangde. Ai am nukai. Leina se. Nugai na thabiyu ko. Leina. Nang nugai na layu ko. Chalo. RK. Nang leina se pubikro. Masi hairaga loyomba do nokfet tawi. Inthok piraba mahakna mafam aduda leiba ngamlaktra male. Naitom tarabi nupi adu room adudagi chenthokre. Chalo Puren. Leina abu luna nuksina tawbiyu ko. Puren aduso thangningda khongthang adu thangduna room adudagi thokre. Loyomba magi thamoy ase karam tahori. Nupa magi thamoy se kaidabra. Kairibani thamoy masu nungsiribani. Adubu nungsi pami haiduna haujikti kari tawni. Kathokpa tabani. Chumni kathokre. Mahaki nungsiba do kathokre. Langlen Puren
ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯅꯥꯅ ꯂꯣꯌꯨꯝꯕ, ꯅꯪꯒꯤ ꯑꯄꯥꯝꯕ, ꯅꯪꯒꯤ ꯑꯄꯦꯟꯕꯗ ꯑꯣꯏꯔꯕ꯭ꯔꯥ? ꯍꯥꯏꯌꯣ, ꯃꯁꯤꯔ ꯅꯪꯒꯤ ꯑꯄꯥꯝꯕ? ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯈꯨꯗꯤꯡ ꯃꯩ ꯍꯧꯔꯦ, ꯃꯩꯅ ꯆꯥꯛꯂꯛꯂꯦ꯫ ꯔꯣꯅꯥ, ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯁꯤꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯊꯤꯜꯂꯤ꯫